Khoi kangsa mayam wahong thamjage na ise thagacharakpani penmandabagi akhoi se kitang isana khangjadabida khoi je cookie da mateng pangboi da thoba sa la natraga khoi se indirectly isana di subconscious mind natraga akhoi sana khangjadabida khoi se mateng pangraba sa la ana khanbagi penmandabagi kaina kaina hangjage tawbani mayam da matung thoktanaba kainogi akhoi gi ngasi se kainogi usik kaigumba akhoi gi mitei macha amada yamna khangbu yamna haiba mitei macha amada kaigumba ina hangtaraba haidi cookie se bu manipur da bunker kyam leibasano natraga mogi unit kya leibasano natraga mogi bunker manung da mi masing kyam leibasano cookie singje adagidi natraga na moise karam karamba khulai pai basano adi karam karamba khulai pai ga mi masing yam daga na akhona attack to bu natraga watchoi ba anything to matamda kamana komo da basano natraga na hogi cookie se mitai hat pase kainogi karamba gari thoroga lak basano adi gari da mi kyam lak basano adi hujik karwai jaga da leira basano natraga na cookie se khoigi drone kyam leira basano adagidi drone se watlaga na drone se leigedaba anouba drone se cam leirkadaba watli basano adagidi cookie se moigi paisa donation toroga support tawriba me monetarily support tawriyo financially support tawri singje kana tawri jano de moi sigi gp account se lupa kya lakh rajano adagidi kainogi karam mina sida support tawri moigi gp gi number bokta laina ko sigum mayam se hek hangbadane khangadaba metei masa amata leigedaba mande ba yu wakhalda adubu kaigumba sigi question se akoina yam tina hullaga ngai ba cookie natraga moidi asengdi yamna tongan ba jibane ko but still akoina yamna keno tawrini ba adu moida yam angang masa thunap tai da hangmatam thunap tai macha ekta thunap tai haise moida hangmatam da angang masa da khumba kade sigi moida unit asuk leibani moidi sigi bunker asuk leibani adidi moidi sigai se thawbani adagidi moidi si bunker si kulai pai bani si tawbani mayam hairakani ba mi masing asuk leibani wa hairakani ba adu moidi drone asuk leigrabani drone asuk leigedaba wali bani drone do sini si akoina soijabani ba aduna aina hajening badine ko sigi thabuk toksi maramdi kaigino hai matam da koi se isana khangjabde isana cookie da mateng pangaga leire ba dum information je pi de details je pi ga akoi si tawna moina si jaga se simi wale sida koi attack tawbe akoi isana isagi se naujing hachaba ga cha manare ba ko adu mayam kitang gyan tamina si yam pendre ba ko ade akoina cookie kitang na taga rusik lani na akoina jogoi sabagi da kaina mathau ta da su khanjai ba celebration je ko na tawse ba aduma kitang tawsi kitang phadabina se ba ko kitang phadabina si ma kitang gyan tamina si ado yamna pendre ba yam thina pendre ba ko ado sigi pose ko expose to gumsi akoi impress to do manga tingi social media da ado say please for god sake si ma completely to se ba yamna hidden agent dam le yamna hidden agent dam le se wa khoina kai do ta next move ta akoi next move se kari na akoi mathang khong thang ji ado expose to ga chatla leire ba si kitang control to se ba sidang haijage natraga dine thangna mi kupta kai tholaka de ngai thoisini si kai nungai de ba nungai te na ko sigi se thok ta na ba amutang sinna se ai kut no laga haijage wi snow mayam da mateng pang wi snow loi thaga chare do mateng pang wi mayam ju kitang gyan ta min si mateng di pang da ya ponde angam mateng pang da se ba adu expose to na gum se ba ko anu sida moigi lag ama se ba khoi gi ichinau gi khujina kitang khot ba ga de value le ba khoi na he le ba moidi minute sa ne ba akoi di mi ne ba moigi khoi compare to ba ya roi ba ko moigi lak ama si moigi khujina kitang khokbu adu ne value le ba he le ba so please for god check kitang gyan ta min si mayam expose to gum si celebration ngata to gum si mathau ta de matam lakhini kitang hai min si ko kitang gyan ta min si ma'am I love you all kitang gyan ta min si ma'am thank you very much aduna sida lotion ge ada kitang indirectly mating pang ko to se ko cookie da